ꯇꯤꯚꯤꯅ episode 9ꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔ ꯔꯣꯀꯜꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯔꯅꯤꯅꯥ ꯃꯦꯜꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯔꯣꯀꯜꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯕꯦꯟ ꯑꯁꯤ ꯑꯣꯟ ꯗ ꯕꯔꯁꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯗ ꯕꯔꯁꯀꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯋꯦꯜꯀꯝ ꯇꯨ ꯑꯥꯔ ꯁꯣ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯟ ꯗ ꯕꯔꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯔꯛꯈꯤꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ 1999ꯗꯒꯤ ꯑꯩꯈꯣꯏ ꯕꯦꯟꯁꯦ ꯐꯣꯔꯝ ꯇꯧꯕꯅꯦ ꯑꯦꯁ ꯑ ꯁ꯭ꯀꯨꯜ ꯕꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯈꯣꯡꯉꯦ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯀꯣꯂꯤꯛꯁ ꯃꯌꯥꯝ ꯗꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯑꯩꯈꯣꯏ ꯁꯨꯝ ꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯦꯟ ꯐꯣꯔꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯒꯨꯝꯕ ꯃꯦꯖꯔ ꯁꯣꯒꯨꯝꯕ ꯈꯣꯡꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯑꯗꯨꯝ ꯗꯦꯟ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ ꯑꯩꯈꯣꯏ ꯕꯦꯟꯁꯦꯀꯣ ꯑꯗꯨꯒ 1999ꯗꯒꯤ ꯍꯧꯔꯛꯈꯤꯅꯦ ꯍꯧꯔꯛꯈꯤꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯑꯩꯈꯣꯏꯒꯤ ꯕꯦꯟꯒꯤ ꯃꯃꯤꯡꯁꯦ ꯑꯣꯟ ꯗ ꯕꯔꯁ ꯍꯥꯏꯁꯦ ꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯀꯅꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯍꯥꯟꯅꯒ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯔꯨꯕꯤꯟ ꯑꯈꯝ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯕꯦꯟ ꯐꯣꯔꯃꯔ ꯕꯦꯟꯃꯦꯠꯁꯅꯤ ꯃꯥꯅ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯕꯦꯟ ꯅꯦꯝꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯊꯣꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯟꯁꯤꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯟꯈꯤꯕꯅꯦꯕ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ 1999ꯗ ꯂꯥꯛꯑꯕꯅꯤꯅ ꯀꯩꯅꯣꯒꯤ 2000 ꯌꯧꯔꯛꯄꯒꯤ ꯉꯁꯥꯏꯒꯤ change of a millennia ꯍꯥꯏꯒꯗ꯭ꯔꯥ another millennia ꯑꯃ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯁꯨꯝ it was something very interesting ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ on the verge ꯍꯥꯏꯁꯦ it has a very mysterious ꯍꯥꯏꯒꯗ꯭ꯔꯥ very very ꯀꯩꯅꯣ ꯑꯣꯏꯕ ꯈꯪꯗꯕ ꯀꯔꯤ ꯂꯥꯛꯀꯗꯣꯏꯅೋ ꯈꯪꯗꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯒꯤ idea lauraga on the verge and something is on the other side haidi admai toroga khoi title se khoi gi band gi maming je thon gi bani bako ado khoi gi member sing je taruk ni ado mafam sing jo amta manara moina khalle khoi gi isa gi ming laifam se han mamakta da khoi gi beer sing da aduga band asigi kari kari haidi isana kai pari bano haibudo adu sumay am tak haibiram ai gi ming goktom nong thombam ai gi laifam na khagempali aduga aina band sigi vocals ai mingna Ravi Chingtam leifamna Hyang Thang dagini aduga band sigi guitarist ai gi mingna Michael Gormem ai band sigi vocalist ni ai gi leifam su khagem play dagini ai gi mingna Ilangmung Kumar aina band sigi drummer ni aro aina Nangampal dagi ai gi mingna Bobby Oinam leifamna ya school dagi aduga aina band sigi bass player oina lei ai gi mingna Shiva ai leifamna Waile Kai dagi ina pensi guitarist na leba khoi mafam sing si tungan ba mafam ngangta de ni ko ado khoi band asi pulap ti pun da ba de kamai tawraga khoi grooming gumba se kamai tawra tawi haidi mafam je jaga si mana da bani na ka hongna ba nai da kamai tawra la ke habi wari do habi tang review ne la pase adum thainagi matamda hairagadi akoina haurakpa matamdadi akoina aina join tawuse band sida 2001 da join tawne adu matamda haurakpadadi band for instance ngasi interview loriba mafam je kainoni jam pad amani suguma mafam je leramde aduna yum da haibadi lekai gi kari mayam disturb tawe khole hairaga su akhoi adum yum da for instance haurakpa kanda akhoi drummer Kumari Langmangi mayum da pharam kuin practice tawe matam khara akhoi yum da practice tawe adumain tawdana mafam se yum da tarame adubu over the period of time changes lakpasina maram oiraga as recent ko in the past few years tagidi smain tawba ngasi interview loriba mafam sugumba jam pad se leirabanina mayam da su disturb tawdre aduga si hariba mafam sida si pungjam unasi or aduga sigi management da koina hana book tawrani si pung asukti da akoi thengna si hairani aduga matam chana thengnarani matam chana practice tawrani matam chana adum yum da hanaba adumaina tawraga adum organize adumaina tawraga adum pulle adum kanogi khoi gi dum haidi
matam je dum haidi dum internet era ni na dum pau phong na budi lai na adum khoi group sem WhatsApp te group sem khoi dum taw do thapok nam se dum khoi dum update share tong na ga dum sang da ba matam ing na ga khoi dum message pa nam ga phone call dom nam ni khang de mai dum tong na re hoji budi dum nungai re convenient am oi re tan hoji budi idea se ananom da somna da ai gon da lak pa idea oi pi Michael de lak pa idea do share tong na ba group to da idea do share tong na ra ke adu si option si lok tok si CM add tok si haraga koina chisel to wa ga idea do mol to raga adu mafam si da la kan da na ajiki idea do execute to wa ha ta re adu mai to raga tawre ajik matam mai to pun gi ko adu khoi ngasi khoi viewers ki damak ta ko khoi on the verse ki site ta gi han ba isai matang khudol tambi yai toksi isai su khudol tambi gre do khoi gi band si gi oina ko khoi lyrics si man oina kanan to ke hai bido ade music compose so ba khot pa je to kya ni mu chang ge have to khamjani okay to answer the question last part ki kyam change hai bidu di chap chabi leitre ko am thune ibi aw yam keno ta isai gi ibagi process se hairaga di idea ma it could be anybody from the band amana or pe amana idea ma hana leiraba matungda idea du da gi develop to buse isai khara da na lyrics leiraga kona music hapale isai khara da music hana laga kona lyrics hapsan bagi keno le aduga chap chana SC matam changi production ama tawbagi ta mass production tawbi ta adu maina di chap chabi leite akak na badi leite adu main toraga adum idea je adu main pura matungda sima phajare idea mayam tara gi idea tara du dagi idea ama ani phajabado masai gi band mayam gi input mayam je loi pisalaba matungda adagi lakpa product to adu gi end product to ne bai sai oina lak to isidi adu maina dum process adu main challe adu khoi gi band si gi oina ne khoi isai di kyam surage have to so happy tang haibira isai se kyamuk surage hairagati isai je aje taruk taret kumadi lai ko recording thaina tawgiba adu unfortunately haina fortunate kano ariba mayam le ado haji faugi production kano oina koina album oina budi put out amta di tawdriba aduga matang da koina ngasai gi punba kan kari matam da create tawgiba sai budi adu main toraga taruk taret kumba lai very in the near future koi album ma put tawge na budi honari ko adu da yengmina se mayam iga kana so iba akoi gi ngasai gi haidi generation ju khara gap lai nai ko khoi gi matam du da haidi khoi brothers na on the verse ham hokku matam gi generation si da khoi gi wave ama lak pa se khoi gi thaina khoi gi glam rock adu adegi sum pop or khoi gi grunge adegi anamba pop na dominate torm adegi khoi gi transition ama lai ba khoi gi kano gi nu metal gi wave ama phajana matam du da MTV ni channel V ni myam nungai na matam du da isai gi wave ama phajana la me adu degi torpa generation digi adu generation digi su khoi brother hoina dum moi compose ki myam tawgi be lai ba aduga sum khoina degi sum hajiki amu khoi gi ke hani listeners myam adigi khoi kano sigi music ki hajiki kano se khoi gi style ji khenarak pani na ne khenarak pani change of time change of time khenarak khoi production like 23 years di wore na 23 years wore pani na khone kano se police khaga tawra hajiki matam si ga chana na mayam gi haidi mass haidi kano crowd se pulak win ta ba ba haidi metal da khatang na ta ba suna ta ba pop ki na su pam go to ba ta na kitang blend tar ga khoi gi mayam na toina
ꯁꯦꯝꯃꯤꯟꯅꯕꯅꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅꯃꯛ ꯇꯥꯕ ꯌꯥꯕ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯦꯜꯕꯝ ꯑꯃꯐꯥꯎ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯔꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯀꯃꯔꯁꯤꯌꯦꯜꯂꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯕꯦꯟꯗꯤ ꯅꯠꯇꯦ ꯁꯨꯝ ꯄꯥꯝꯕꯗꯒꯤ ꯄꯦꯁꯟꯗꯒꯤ ꯍꯣꯕꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯜꯂꯛꯄꯅꯦ ꯄ꯭ꯔꯣꯐꯦꯁꯟꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗ ꯐꯥꯔꯁ ꯑꯩꯈꯣꯏꯗꯤ ꯏꯁꯩꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯣꯗꯤꯌꯦꯟꯁꯁꯦ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯒꯤꯁꯦ ꯑꯩꯈꯣꯏ ꯄꯥꯁ almost 15 years ꯐꯥꯎꯗ recorded soundꯁꯦ ꯑꯩꯈꯣꯏꯗ satisfied ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ try ꯇꯧꯔꯨꯕꯁꯨ ꯑꯗꯩ ꯃꯤꯉꯣꯟꯗ professional studio ꯑꯃꯗ ꯇꯧꯔꯨꯕꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯧꯖꯕꯁꯨ ꯏꯁꯥꯗ ꯏꯄꯦꯟ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ that have changed since 2017 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ accessible ꯑꯣꯏꯔꯛꯑꯦ recording studios ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ approach ꯇꯧꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯧꯔꯛꯄ ꯍꯧꯖꯤꯛ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯁꯥꯎꯟꯗꯨꯒꯤ ꯑꯦꯄ꯭ꯔꯣꯆꯇꯨꯗꯐꯥꯎꯗꯤ ꯑꯗꯨꯒꯤ ꯗꯤꯔꯦꯛꯁꯟꯗꯨꯗꯐꯥꯎꯗꯤ ꯆꯠꯅꯕꯒꯤ ꯔꯤꯁꯣꯔꯁꯦꯁ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯅ ꯑꯦꯜꯕꯝ ꯑꯃ ꯐꯨꯜ ꯂꯦꯡ ꯑꯦꯜꯕꯝ ꯑꯃ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯁꯦꯅ ꯈꯟꯅꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯑꯣꯏꯁꯅꯨꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯈꯔꯗꯗꯤ ꯑꯩꯈꯣꯏ ꯎꯖꯔꯨꯗ꯭ꯔꯦꯀꯣ ꯁꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯦꯅꯤ ꯁ꯭ꯇꯣꯔꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁ꯭ꯇꯣꯔꯤꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯈꯟꯅꯕꯗ ꯌꯥꯝ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯕꯦꯟꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕꯗꯣ 99ꯗ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ ꯑꯗꯨꯗ ꯐꯥꯎꯟꯗꯤꯡ ꯃꯦꯝꯕꯔꯗ ꯑꯩꯈꯣꯏ ꯔꯕꯤꯒ ꯀꯩꯅꯣ ꯀꯨꯃꯥꯔꯒ ꯃꯕꯥꯅꯤ ꯐꯥꯎꯟꯗꯤꯡ ꯃꯦꯝꯕꯔꯅꯦ ꯑꯗꯨꯃ ꯑꯇꯣꯞꯄ ꯑꯦꯛꯁ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯐꯣꯔ ꯏꯟꯁꯇꯦꯟꯁ ꯑꯩ 2001ꯗ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯒꯤꯗꯤ 2001ꯗ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯨꯒ 2002ꯗ ꯑꯩ I had to go for my college ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯑꯗꯣ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯑꯩꯒꯤ ꯑꯦꯕꯁꯦꯟꯁꯇ ꯑꯩꯒꯤ ꯑꯇꯣꯞꯄ ꯚꯣꯀꯂꯤꯁ ꯑꯃ ꯂꯩꯔꯝꯃꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ 2006 ꯁ꯭ꯋꯥꯏꯗ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯐꯣꯔ ꯏꯟꯁꯇꯦꯟꯁ ꯔꯕꯤꯁꯨ ꯌꯥꯝ ꯀꯨꯏꯅ ꯃꯄꯥꯟꯗ ꯃꯥꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤꯁꯀꯤ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝ ꯑꯃꯇꯪꯗ ꯄꯨꯂꯞ ꯂꯩꯇꯕ ꯐꯪꯕꯗꯣ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ 2000 ꯁꯤꯒꯤ ꯃꯇꯝꯁꯦ early 2000 ꯀꯩꯅꯣꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯨꯝꯕ ꯇꯧꯕꯒꯤ ꯆꯍꯤ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯅꯕꯨ ꯈꯤꯇꯪ ꯐꯔꯛꯄ ꯋꯥꯅꯦ early 2000ꯗꯗꯤ ꯄꯨꯔꯥ ꯕ꯭ꯂꯦꯡꯅꯦ ꯁꯤꯟꯁꯦ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯃꯦꯔꯤꯠ ꯑꯣꯏꯅꯕ ꯌꯥꯎꯅꯔꯛꯑꯦ ꯑꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯍꯦꯟꯗꯜ ꯇꯧꯕꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯟꯁꯦ ꯍꯥꯏꯕ ꯋꯥꯅꯤ 2010ꯒꯤ ꯃꯃꯥꯡꯐꯥꯎꯁꯦ ꯐꯖꯅ ꯂꯩꯔꯝꯗꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯕꯦꯟ ꯑꯃꯅ ꯏꯁꯩ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯇꯧꯖꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯩ ꯄ꯭ꯂꯁ ꯑꯩꯈꯣꯏꯁꯦ ꯀꯔꯤꯌꯔ ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯃꯌꯥꯝꯁꯦ ꯑꯣꯀ꯭ꯌꯨꯄꯦꯁꯟ ꯃꯌꯥꯝꯅ ꯄꯨꯟꯕꯁꯤ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯄꯨꯂꯞ ꯂꯩꯕ ꯑꯁꯦ 2000ꯗꯗꯤ impossible ꯑꯗꯨꯅꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯄꯨꯟꯈꯤꯗ꯭ꯔꯦ ꯃꯇꯝ ꯐꯪꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯪꯗꯩꯗꯤ ꯍꯧꯖꯤꯛꯁꯤꯅ up to a certain level ꯃꯄꯝ ꯇꯥꯡꯀꯛ ꯑꯃ ꯂꯥꯏꯐꯀꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯇꯝꯗꯣ ꯁꯨꯝ ꯄꯦꯁꯟꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯕꯦꯟꯅꯦꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯄꯦꯁꯟꯒꯤꯗ ꯌꯦꯡꯉꯒ ꯍꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒꯁꯨ ꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯁꯤꯍꯦ ꯍꯥꯟꯅ ꯇꯧꯔꯝꯕꯗꯣ ꯍꯥꯏꯗꯤ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯨꯜꯂꯤ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯄꯁꯦ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯀꯔꯝꯕ ꯆꯍꯤꯗꯗꯤ ꯑꯣꯏꯒꯦ ꯔꯤꯏꯟꯚꯦꯟꯁꯟ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯦ ꯁꯤ 2017 ꯄꯨꯂꯞ ꯁꯤꯒꯤ ꯐꯨꯜ ꯂꯥꯏꯟ ꯃꯔꯛꯇ ꯑꯗꯨꯏ 14 ꯑꯩꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯣꯟ ꯗ ꯚꯔꯁꯀꯤ ꯃꯇꯝꯗ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟꯁ ꯑꯅ ꯕꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯁꯦꯝ ꯖꯣꯟꯔꯥ ꯑꯗꯨꯝ ꯁꯦꯝ ꯁ꯭ꯇꯥꯏꯜ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯃꯤꯡ ꯂꯩꯕ ꯕꯦꯟꯁꯦ ꯑꯍꯨꯝꯅꯦ ꯂꯩꯔꯝꯃꯤꯁꯦ ꯑꯣꯟ ꯗ ꯚꯔꯁ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟꯁ ꯑꯗꯒꯤ ꯁ꯭ꯂꯦꯛ ꯖꯦꯝ ꯑꯩꯗꯤ ꯑꯣꯟ ꯗ ꯚꯔꯁꯇ ꯁꯣꯔꯤ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟꯁꯀꯤ ꯕꯦꯁꯤꯁꯅꯦꯕ ꯑꯗꯒꯤ ꯃꯣꯏ ꯕꯦꯁꯤꯁꯇꯣ ꯑꯣꯟ ꯗ ꯚꯔꯁꯀꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯁꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯏꯟꯑꯦꯛꯇꯤꯚ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯕꯔꯠ ꯑꯅ ꯑꯃꯨꯛ ꯈꯣꯡꯉꯝꯃꯦ ꯑꯗꯩ ꯃꯥ 2014ꯗ ꯑꯩꯁꯦ ꯃꯄꯥꯟꯗ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯦ ꯑꯃꯨꯛ ꯑꯩ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟꯁꯨ ꯇꯣꯛꯑꯒ ꯃꯄꯥꯟ ꯂꯩꯕꯗ ꯍꯜꯂꯛꯄꯗ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣ ꯑꯣꯟ ꯗ ꯚꯔꯁꯀꯤꯁꯨ ꯕꯦꯁꯤꯁ ꯂꯩꯔꯝꯗꯕ ꯑꯩꯒꯤꯁꯨ ꯀꯩꯝꯇ ꯄ꯭ꯔꯣꯖꯦꯛ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯥꯏꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯒꯤ ꯖꯣꯟꯔꯥꯁꯨ ꯃꯥꯟꯅꯕ ꯀꯥꯡꯕꯨꯅꯤꯅ ꯑꯩ ꯑꯣꯏꯅ ꯈꯣꯡꯉꯣꯅ ꯇꯧꯔꯒ ꯑꯩꯁꯦ 14ꯗꯒꯤ ꯌꯥꯎꯈꯤꯕꯅꯦ ꯃꯔꯛꯇ ꯁꯣ ꯑꯃꯅꯤ ꯇꯧꯋꯦ ꯑꯗꯨꯗꯤ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯈꯤꯗꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯒꯅꯤꯁꯟ ꯐꯪꯉꯛꯄꯁꯤꯗꯤ 2017ꯗ ꯑꯩꯈꯣꯏ ꯂꯤꯡꯀꯤꯡ ꯄꯥꯔꯛꯀꯤ ꯆꯦꯁꯇꯔ ꯕꯦꯅꯤꯡꯇꯟꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯃ ꯇꯧꯈꯤꯌꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯒꯣꯇꯝꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯄꯅꯤ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯂꯤꯡꯀꯤꯟ ꯄꯥꯔꯛꯇꯨꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯔꯥ ꯃꯦꯟ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯟ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯂꯥꯛꯄꯅꯤꯅ ꯆꯦꯁꯇꯔꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯃꯌꯥꯝ ꯇꯧꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯤꯀꯦꯠ ꯁꯦꯜꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯏꯕ ꯑꯗꯒꯤ ꯁ꯭ꯇꯦꯖ ꯋꯥꯏꯕ ꯁꯥꯎꯟ ꯋꯥꯏꯕꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯆꯪꯉꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯅꯔꯒ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯆꯦꯁꯇꯔ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯗꯒꯤ ꯄꯨꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥ ꯆꯠꯊꯁꯦ
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏꯝ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯟꯗꯦꯒꯨꯝꯕ ꯑꯗꯨꯝ ꯄꯨꯜꯂꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯁꯦ ꯔꯤꯀꯣꯚꯔ ꯐꯖꯅ ꯇꯧꯍꯟꯁꯦ ꯕꯦꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯄꯣꯂꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯥꯎꯟ ꯑꯃ ꯄꯨꯊꯣꯛꯑꯒ ꯏꯁꯥꯒꯤ ꯑꯦꯜꯕꯝ ꯁꯦꯝꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯁꯦꯝꯁꯦ ꯈꯣꯠꯁꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯞ ꯑꯣꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯤꯛꯁꯨ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯑꯦꯛꯇꯤꯞ ꯑꯣꯏꯔꯦ ꯈꯪꯕꯅꯤꯅ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯑꯣꯟ ꯗ ꯕꯔꯁꯀꯤ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯐꯦꯟ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤꯅ ꯑꯩ ꯑꯣꯟ ꯗ ꯕꯔꯁ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯂꯩ ꯑꯗꯨꯗꯨꯅ ꯐꯦꯟ ꯃꯌꯥꯝ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯍꯧꯔꯛꯄꯁꯤꯗ ꯀꯩꯅꯣꯁꯦ ꯍꯧꯔꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯒꯤꯛꯀꯤ ꯀꯩꯅꯣ ꯂꯥꯛꯄꯁꯦ ꯀꯣꯟꯇꯦꯛ ꯂꯥꯛꯄ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯔ ꯇꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯇꯧꯔꯦ ꯑꯗꯨ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯍꯧꯔꯦ obviously punbu pullagadi idea dudi share tawnaramnina the free flow of idea dudi laedana adumai lakhiba haidi mara ama taluragasu mayam pulakpa matamdi loinaba amuk samjalle hajini ko ado khoigi on the verse haiba khoigi kano je band se outside mapanda khoi manipuri wang mada khoi performance kumba pi gi badi leirabra leiragadi karamba state khoi Nagaland khongre ko then Itanagar Shillong then aigi ahamba aina band je yauraba matam da ko funny story aina band je ahamba yaurakanda leibak ki irang na tawraga matam kuina isai je tawgi deba ko aduda adum cancel tawgre ahamba ki concert se ticket sale ke ka horakanda baradu bu tha khara leiraga aina chuti tholokpa kanda tawraga aigi ahamba isai se hairaga di practice di tawraga manipur da tawgadaba show do cancel tawbadagi aigi ahamba cortex se arunachal da ahamba oina aigi ahamba major concert haiga da for band gi oina adu maina tawe adu mai haure adu matungda 2001 da keno roots festival root festival da best band tai ko best kit adu gi keno da keno du madi festival du madi best band best vocalist best guitarist best bassist best drummer मतलब tai 2006 ta keno IIT Banaras ta best kai no tai do best band ga best vocal ga best guitarist ga ta adu main toraga ada amung chapada pulap e watch laura ke oh kano jam lucky oi ba hai ga dra ko adu main toraga taw ba iram dam gidi khoi di mai chawthok ngai ni ko ado khoi manipur da su lep leitana khoi festival se dum pangthoi ko khoi samnar ba khoi sea rock festival kaina ju pangthoi ado sidadi participate tawra si rock se competition gi noi da khoi kitang awkward oi bhai da kaino yam koina leirabni na anoba ade gara 4-5 years 10 years tholokpo band me am don platform do pb bana bhaba hoi akoina guest performer oina chatpadi kaisu kai da ba but I love the way it smells that's a toast to the female sipping on champagne from a cheek I said down bitch I'ma do things my way it's my way on the highway this time I'ma let it roll down this time I'ma say down bitch I'ma do things my way it's my way on the highway apart from band ko ko isa ji atopa kai hotnari ge haujik se atu happitang mayam da habiram ai isama kanoni practicing lawyer oina high court of manipur and other courts of manipur da practice tawsari okay aina zik rims government job am tawsari aina kanoni entrepreneur kogi mumu futsena kai kanoma because me am game kana tawri adudi mayam se michael da mayam oda to birak ya matang da kumar da lak chage ai gina kanoni ai business tawe ai ge de atai biam kana mana dre je ai ithanna ne on the verse the professional musician je music professional do we professionally musician ado leng da lai ada ye atopa tauram me marketing ge job ma panda ai bombay lai ganda tauram me haina gi de adum adege roland da join toroga music ka mari laina ba thabak ki oina marketing amuk torom me azum pelak tab dagi yum da thola ga dum isa ge freelance join tore ado covid ta kitang pharak ta ge kaino chahi ani music lab khibu to adu tawbodagi ai ai hana camera am di leiba adu dagi camera ta ho wedding videography so plus musician and wedding videographer ai ta rai sai profession court kida oe ne lejari okay hai di khoi group si masa gi mathau loi chin bangang tani ko hai di targa shu mayam si khoi gi on the burst hai ba band je amu form tongna ba mayam bu amu entertainment tongna ba hai dina mu tholai ni bane ba ko ado khoi gi isai si khoi mapan da sakpa matam ga manipur da sakpa matam ga khoi gi different je
ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯨꯏꯅ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯄꯤꯔꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯣꯔ ꯀ꯭ꯔꯥꯎꯗꯁꯤꯒ ꯃꯄꯥꯟꯒꯤ ꯀ꯭ꯔꯥꯎꯗꯁꯤꯒ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀ꯭ꯔꯥꯎꯗꯁꯦ ꯃꯄꯥꯟꯒꯤ ꯀ꯭ꯔꯥꯎꯗꯅꯅꯦ ꯑꯦꯛꯁꯦꯞ ꯇꯧꯕꯁꯦ ꯑꯦꯛꯁꯦꯞꯇꯦꯟꯁꯀꯤ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯍꯦꯜꯂꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥꯡꯕꯨ ꯉꯥꯛꯇ ꯎꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯈꯤꯇꯪ ꯂꯥꯏꯊꯣꯛꯅ ꯂꯧꯕꯒꯤ ꯇꯥꯏꯞ ꯑꯃ ꯇꯧꯕ ꯑꯗꯩ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯔꯛꯄ ꯑꯗꯒꯤ ꯑꯗꯨꯃ ꯂꯩꯔꯦ ꯀ꯭ꯔꯥꯎꯗꯀꯤꯗꯅ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯂꯝ ꯑꯣꯏꯕꯒꯤꯔꯥ ꯑꯩꯈꯣꯏꯒꯤ equipmentꯁꯦ ꯌꯥꯝ ꯐꯠꯂꯝꯗꯦ ꯃꯅꯤꯄꯨꯔꯗ until recent years long story ama leire sigiti ꯑꯗꯨꯒꯤ ꯃꯃꯥꯡ ꯐꯥꯎꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯂꯝꯗꯦ ꯁꯥꯎꯟꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯇꯧꯕꯁꯦ ꯃꯄꯥꯟꯒꯤꯗꯅ ꯍꯣꯏ ꯃꯣꯏꯒꯤꯅ ꯍꯥꯟꯅ ꯇꯧꯔꯝꯕꯒꯤꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒꯤꯔꯥ ꯄꯣꯠ ꯐꯕꯒꯤꯔꯥ ꯑꯗꯨꯗꯤ ꯑꯗꯨꯃꯒ ꯈꯤꯇꯪ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯍꯦꯜꯂꯦ ꯑꯩꯈꯣꯏꯗꯒꯤ ꯇꯧꯕꯁꯦ ꯈꯤꯇꯪ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦꯕꯀꯣ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯍꯦꯜꯂꯦ ꯁꯣ ꯑꯃ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯥꯎꯟ ꯇꯧꯅꯩ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥ ꯇꯥꯟꯅꯅꯕ ꯃꯤꯒꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯈꯤꯇꯪ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕꯗꯤ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯕꯦꯟꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯃꯤ ꯊꯝꯃꯒ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯁꯥꯎꯟ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯁꯥꯎꯟꯗꯨꯁꯦ ꯃꯣꯏꯅ ꯐꯖꯅ ꯁꯦꯝꯕ ꯉꯝꯗꯅ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯔ ꯀꯩꯀꯥꯒ ꯂꯩꯕꯒꯤ ꯀꯩꯅꯣꯁꯦ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ having said this ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯎꯗꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯑꯃꯁꯨ ꯂꯩ ꯀꯩꯅꯣꯗ ꯆꯞ ꯃꯥꯟꯅꯕ ꯏꯁꯤꯡ ꯊꯛꯄ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯒ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯈꯣꯡꯉꯤꯕ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯅ ꯃꯌꯥꯝ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯁꯤꯗꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯔꯦꯁꯄꯣꯟꯁꯁꯦ ꯆꯨꯝꯅ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯏꯁꯩꯗꯨꯒꯤ ꯃꯑꯣꯡꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯆꯨꯝꯅ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛ ꯁꯤꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯪꯉꯦꯕ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯀꯨꯝꯕ ꯃꯤꯒꯤ ꯍꯥꯏꯗꯤ ꯂꯥꯏꯠ ꯁꯤꯁꯇꯦꯝ ꯑꯣꯔ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯁꯣꯝꯗ ꯍꯦꯜꯂꯦ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯀ꯭ꯔꯥꯎꯗꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯏꯚꯟ ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯕꯦꯟ ꯂꯥꯛꯄꯗ ꯑꯃꯨꯛꯇ ꯉꯛꯏꯅꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯎꯗꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯥꯏꯁꯦ ꯃꯣꯏꯁꯨ ꯈꯜꯂꯝꯃꯣꯏꯕ ꯑꯗꯨꯝ ꯀ꯭ꯔꯥꯎꯗꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ listener ko habi genre se ama kitang da de manipur gi crowd ke adum loina mak taba mi je sei je fazana taiba yam simple as matam amagi gi khoi rock hauski matam da pangthoi ba khoi rock concert ga di yam thina khena gre hai tare ko aduna khoi gi band ji ju 1999 da form to hai ko adu hausi 2023 ni adu sigi khoi gi difference sigi matang da su hai petang habi haidi matam da lak patu ga hausi oi ba phibam siga adu gi matang da number 1 equipment equipment ꯂꯩꯔꯦ ꯑꯗꯨꯒ ꯕꯦꯟꯁꯤꯡꯁꯦ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯟꯕꯤ ꯂꯥꯡꯕꯤꯅꯕ ꯑꯗꯩ ꯀꯣꯟꯁꯔꯠ ꯄ꯭ꯔꯣꯃꯣꯇꯔꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯚꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯔ ꯑꯗꯒꯤ ꯕꯦꯟ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗꯣ ꯁꯤꯁꯦ ꯌꯥꯝ ꯀꯔꯤꯝꯇ ꯑꯦꯛꯖꯤꯁ ꯇꯧꯔꯝꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯂꯩꯕ ꯑꯗꯨꯅ it was more of a passion ꯄꯥꯝꯕꯒꯤ ꯄꯥꯡꯇꯧꯗꯗꯤ ꯇꯧꯕ ꯑꯗꯣ ꯐꯣꯀꯁꯇꯤ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯀꯩ ꯑꯗꯨ ꯁꯤꯒꯤꯁꯦ ꯏꯟꯇꯔꯅꯦꯠ ꯑꯦꯛꯁꯦꯁ ꯂꯥꯛꯄꯗꯒꯤ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯍꯧꯖꯤꯛ ꯑꯗꯩ ꯕꯦꯟ ꯑꯃ ꯑꯗꯩ ꯈꯣꯡꯕ ꯇꯝꯕꯒꯤꯗꯪ ꯅꯠꯇꯕ ꯕꯦꯟ ꯑꯃ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯣꯛꯑꯝꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯕꯦꯟꯁꯤꯅ ꯃꯣꯏꯅ ꯈꯤꯇꯪ ꯐꯣꯀꯁ ꯑꯣꯏꯕ ꯍꯦꯜꯂꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ 20 ꯌꯔꯁꯇ ꯇꯧꯕ ꯑꯦꯆꯤꯞꯃꯦꯟꯗꯣ ꯃꯣꯏꯅ 5 ꯌꯔꯁꯇ ꯇꯧꯕ ꯉꯝꯕꯒꯨꯝꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯅ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯔꯛꯇꯕ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯖꯤꯔꯣꯗꯒꯤꯅꯦ ꯑꯝꯐꯥꯎ ꯐꯣꯔꯃꯦꯂꯤ ꯇ꯭ꯔꯦꯟ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤꯅꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯥꯔꯕꯤ ꯒꯤꯇꯔ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯗꯥꯕꯣꯕꯤꯅ ꯕꯦꯁ ꯈꯣꯡꯉꯤꯁे ꯅꯥꯀꯣꯡꯅ ꯈꯣꯡꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯇꯦꯞꯁ ꯒꯤꯇꯔꯒꯤ ꯇꯦꯞꯁ ꯃꯌꯥꯝ ꯑꯗꯒꯤ tutorial ꯃꯌꯥꯝ ꯑꯗꯒꯤ ꯁꯣꯐꯋꯦꯌꯔ ꯑꯗꯒꯤ ꯐꯣꯟꯗꯕꯨ ꯑꯗꯨꯝ ꯑꯦꯞꯁ ꯊꯣꯛꯑꯦ ꯑꯗꯒꯤ ꯂꯦꯞꯇꯣꯞꯇ ꯀꯝꯄ꯭ꯌꯨꯇꯔꯗ ꯄꯤꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯁꯣꯐꯋꯦꯌꯔ ꯊꯣꯛꯑꯒ ꯁꯣꯐꯋꯦꯌꯔꯗꯒꯤ ꯃꯥꯒꯤ ꯅꯣꯇꯦꯁꯟ ꯃꯌꯥꯝ ꯁ꯭ꯇꯥꯐ ꯅꯣꯇꯦꯁꯟ ꯋꯥꯠꯑꯦꯚꯔ ꯃꯥꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯦꯕꯂꯞꯃꯦꯟꯠ ꯁꯦ ꯑꯣꯏ access technology and equipment da access ꯗꯥꯕꯣꯕꯤ ꯍꯣꯏ ꯗꯥꯔꯕꯤ ꯍꯣꯏ ꯃꯣꯏ ꯈꯣꯡꯕ ꯃꯇꯝꯗꯗꯤ ꯅꯥꯀꯣꯡꯅ ꯇꯧꯔꯒ ꯀꯩꯅꯣ ꯁ꯭ꯄꯤꯠ ꯀꯁꯦ ꯂꯩꯊꯔꯒ ꯋꯥꯛꯃꯦꯟꯗ ꯁ꯭ꯄꯤꯠ ꯀꯁꯦ ꯂꯩꯊꯔꯒ ꯀꯩꯅꯣ ꯁꯤ ꯄꯥꯔꯠꯁꯦ ꯀꯃꯥꯏꯅ ꯃꯔꯣꯟꯁꯦ ꯀꯃꯥꯏꯅ ꯈꯣꯡꯈꯤꯒꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏ ꯐꯔꯛ ꯇꯥꯏꯁꯦ ꯕꯦꯁꯀꯤ ꯊꯤꯕꯁꯤꯅꯦꯕ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯄ꯭ꯂꯦꯌꯔꯗ ꯊꯥꯏꯅꯀꯣ ꯀꯔꯣꯝ ꯁ꯭ꯄꯤꯀꯔꯗ ꯌꯥꯎꯔꯤꯅꯣꯁꯨ ꯈꯪꯗꯦ ꯕꯦꯂꯦꯟꯁ ꯑꯃ ꯌꯥꯎꯕꯅꯦꯕ ꯊꯥꯏꯅ ꯑꯣꯗꯤꯑꯣ ꯑꯗꯨ ꯁꯣꯝꯗ ꯂꯦꯐꯇ ꯑꯃꯨꯛ ꯂꯩ ꯔꯥꯏꯠꯇ ꯑꯃꯨꯛ ꯂꯩ ꯇꯧꯔꯒ ꯌꯦꯡꯉꯒ ꯊꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯇꯧꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯇꯧꯃꯜꯂꯛꯄꯩ ꯆꯥꯡ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯊꯥꯏꯅꯒꯤ ꯀꯦꯁꯦꯠ ꯀꯩꯅꯣꯗꯣ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠꯇꯣ ꯔꯤꯋꯥꯏꯟ ꯇꯧꯕꯁꯦ ꯆꯤꯟꯐꯥ ꯄꯨꯔꯝꯃꯦꯅ ꯒꯤꯇꯥꯔ ꯁꯣꯂꯣ ꯑꯃ ꯊꯤꯗꯣꯏꯅꯦꯅ ꯑꯗꯨ ꯈꯣꯡꯕ ꯃꯄꯥ ꯌꯧꯈ꯭ꯔꯦ ꯑꯗꯨꯏ ꯃꯀꯣꯛꯁꯦ ꯑꯃꯨꯛ ꯆꯔ ꯇꯧ ꯆꯤꯟꯐꯥ ꯄꯨꯔꯝꯃꯦꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯗꯦꯕꯂꯞ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ
ꯋꯥꯅ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯋꯥꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤ ꯐꯣꯝ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯒ꯭ꯔꯨꯃꯤꯡ ꯇꯧꯕꯗ ꯑꯣꯏꯔꯣ ꯏꯁꯩ ꯀꯟꯁꯔꯠ ꯆꯠꯄꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛ ꯑꯃꯇꯪꯒ ꯂꯤꯕꯤꯌꯨ ꯁꯤ ꯔꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯖꯦꯝ ꯇꯧꯃꯤꯟꯅꯕꯁꯦ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯁꯛ ꯃꯥꯏ ꯎꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯅꯝꯕꯅ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯂꯤꯆ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯈꯤꯕꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯦꯁꯇꯔꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯦ ꯄꯨꯡ 5:30ꯐꯥꯎꯁꯦ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯏꯕ ꯍꯦꯚꯤ ꯔꯦꯟꯐꯣꯜ ꯅꯠꯇꯧꯁꯦ ꯗꯦꯂ꯭ꯌꯨꯁꯐꯥꯎ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯏꯗꯣ ꯑꯗꯒꯤ ꯁ꯭ꯇꯦꯖꯀꯤ ꯊ꯭ꯔꯁ ꯔꯣꯗꯇꯣ ꯀꯦꯜꯂꯛꯇꯅ ꯃꯤ ꯁꯣꯛꯄ ꯌꯥꯎꯅꯩꯅꯦꯕ ꯑꯗ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯍꯤꯜ ꯁꯥꯎꯟꯒꯤ ꯗꯥꯃꯥꯡꯅꯕ ꯍꯥꯏꯅꯤ ꯅꯣꯏ ꯆꯦꯁꯇꯔꯒꯤꯁꯦ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯑꯃ ꯇꯧꯔ ꯂꯣꯏꯁꯤꯜꯂꯁꯦꯅ ꯀꯣꯟꯁꯔꯠꯇꯤ ꯇꯧꯔꯒ ꯑꯗꯨꯕꯨ ꯄꯨꯡ 5:30ꯁꯦ ꯅꯣꯡ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯒꯅꯦ ꯑꯗꯨꯗꯒꯤ ꯀꯣꯟꯁꯔꯠꯇꯤ ꯂꯩꯈꯣꯝꯗꯤ ꯐꯖꯅ ꯊꯣꯛꯑꯦ ꯑꯗꯨ ꯀꯣꯟꯁꯔꯠꯇꯨꯗꯤ ꯇꯧꯈꯤꯕꯗꯣ Very ꯑꯗꯨ ꯑꯉꯛꯄ successfully concert. ꯑꯗꯨ ꯁꯥꯎꯟ ꯆꯦꯛ ꯇꯧꯗꯕꯤꯗ ꯇꯧꯈꯤꯕ ꯀꯣꯟꯁꯔꯠꯅꯦ ꯑꯗꯨ ꯀꯩꯅꯣ ꯁꯥꯎꯟ ꯆꯦꯛꯀꯤ ꯃꯇꯝ ꯂꯩꯇ꯭ꯔꯦꯕ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯊꯦꯡꯅꯔꯛꯄꯗꯤ ꯑꯗꯨꯏ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅꯁꯨ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯅꯣꯡꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯌꯨꯛꯇꯒꯤ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯌꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯣꯛꯄꯨ ꯄꯥꯝꯖꯕ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯁꯥꯏꯠꯇꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯤꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯍꯧꯔꯛꯄꯗ ꯑꯩꯅ ꯀꯩꯁꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯁꯩꯁꯤꯗ ꯈꯣꯡꯗꯥꯔꯒꯦꯅ ꯀꯩꯁꯨ ꯈꯟꯕ ꯂꯩꯈꯤꯗꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯩꯒꯤ ꯑꯦꯖꯨꯀꯦꯁꯟ ꯑꯦꯀꯥꯗꯦꯃꯤꯛꯁꯇꯨ ꯇꯧꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯀꯩꯁꯨ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯣꯕꯖꯦꯛꯁꯟ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯈꯤꯗꯦ ꯑꯗꯣ ꯃꯦꯕꯤ ꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯒꯤꯗꯤ ꯚꯣꯀꯜ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯌꯥꯝ ꯀꯟꯅ ꯆꯪꯗꯦꯀꯣ which might be a different story for other musicians like drummerꯒꯨꯝꯕ ꯒꯤꯇꯥꯔꯤꯁꯀꯨꯝꯕꯒꯤꯗꯤ they have a very expensive ꯑꯣꯏꯕ ꯃꯣꯏꯒꯤ equipmentꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯂꯩꯈꯤꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ Okay. ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯒꯤꯇꯥꯔ ꯑꯗꯨꯝ ꯄꯥꯝꯃꯦꯕꯀꯣ ꯄꯥꯝꯕꯁꯦ ꯅꯣꯡꯃꯗꯤ ꯐꯥꯗꯔꯅ ꯒꯤꯇꯥꯔ ꯑꯃ ꯂꯩꯕꯤꯌꯦ ꯍꯣꯂꯣ ꯒꯤꯇꯥꯔ ꯑꯄꯤꯛꯄꯅꯦ ꯁꯣꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯝꯃꯦ ꯀ꯭ꯋꯥꯇꯔꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯃꯌꯥꯝꯕ ꯑꯣꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯔꯛꯁꯤꯗ ꯑꯗꯨꯝ ꯒꯤꯇꯥꯔ ꯈꯣꯡꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦꯅ ꯈꯣꯡꯃꯤꯟꯅꯔꯦ ꯑꯗꯨꯝ ꯑꯗꯨꯗꯁꯨ ꯍꯩꯖꯔꯛꯄꯅꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯝ ꯒꯤꯇꯥꯔ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯤꯇꯥꯔ ꯑꯃꯨꯛ ꯂꯩꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯤꯇꯥꯔꯁꯦ ꯃꯤꯅ ꯃꯠꯈꯤꯕ ꯒꯤꯇꯥꯔꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗ ꯌꯥꯝ ꯋꯥꯏꯅꯩꯌꯦꯕꯀꯣ ꯃꯩꯗ ꯑꯃꯗꯣ ꯀꯥꯏ ꯌꯧꯒꯦꯅ ꯑꯃꯨꯛ ꯊꯤꯅꯕꯁꯨ ꯊꯕꯛ ꯑꯃꯅꯦ ꯑꯗꯣ ꯀꯩꯗꯧꯅꯣꯗꯤ ꯁꯥꯎꯔꯦ ꯀꯣ ꯇꯥꯡ ꯂꯩꯕꯤꯔꯒ ꯑꯗꯨꯗꯒꯤ ꯏꯁꯩ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯅꯥꯇꯩ ꯆꯥꯗꯦ ꯈꯣꯠꯇꯦꯅ ꯄꯦꯔꯦꯟꯁꯤꯡꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯒꯦꯞ ꯑꯗꯨ ꯑꯥꯐꯇꯔ ꯂꯥꯏꯛ ꯐ꯭ꯌꯨ ꯌꯔꯁ ꯑꯗꯨꯝ ꯄꯦꯔꯦꯟꯁꯤꯡꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯧꯔꯦ ꯌꯥꯝ ꯒꯤꯛꯁꯦ ꯌꯥꯝ ꯂꯥꯞꯅꯁꯨ ꯆꯠꯍꯟꯅꯤꯡꯗꯦ ꯄꯦꯔꯦꯟꯁꯤꯡꯅꯀꯣ ꯁꯨꯝ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯦꯡꯅꯔꯦ ꯃꯊꯪꯗ ꯃꯥꯏꯀꯦꯜꯗ ꯑꯩꯒꯤꯅ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯛꯇꯦꯗ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯦꯔꯦꯟꯁꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯥꯖꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯦ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯊꯥꯖꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯇꯣꯞꯄꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯁꯨꯝ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯩꯌꯦꯕ ꯑꯃ ꯍꯥꯏꯗꯤ ꯏꯁꯩ ꯇꯧꯔꯒꯗꯤ ꯑꯗꯒꯤ ꯁꯝ ꯁꯥꯡꯉꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅꯤ ꯇꯦꯇꯨꯒꯗꯤ ꯆꯥꯎꯈꯠ ꯖꯒꯣꯠ ꯆꯥꯔꯝꯃꯔꯣꯏ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯣꯏ ꯒꯦꯞꯇꯨ ꯈꯔ ꯂꯩꯈꯤꯕꯅꯤ나 ꯃꯤꯅꯗꯤ ꯎꯕꯅꯤꯅ ꯑꯃꯨꯛꯁꯨ ꯌꯥꯔꯒꯁꯨ ꯃꯤꯅ ꯀꯩ ꯍꯥꯏꯒꯤꯅꯤ ꯑꯗꯨ ꯍꯥꯏꯒꯤꯅꯤ ꯀꯥꯏꯅ ꯁꯨꯝ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯂꯩ ꯑꯗꯩ ꯄꯔꯁꯣꯅꯦꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅꯗꯤ ꯑꯗꯨ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯝ ꯁꯤꯔꯤꯌꯁ ꯍꯥꯏꯗꯤ ꯊꯤꯡꯕꯃꯛꯇꯤ ꯂꯩꯇꯦꯕ ꯑꯗꯨꯗ ꯕꯠ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯀꯩꯅꯣ ꯑꯦꯗꯚꯥꯏꯁꯁꯤꯅ ꯂꯥꯏꯛ ꯅꯪ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯆꯣꯞꯀꯗꯧꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯣꯞꯀꯗꯧꯕ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯗꯤ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏ ꯑꯩꯈꯣꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯦ ꯏꯌꯥꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯗꯒꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁ ꯌꯥꯝ ꯄꯤꯌꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯡꯗꯤ ꯄꯣꯖꯔ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯁꯤꯐꯥꯎꯕ ꯌꯧꯕ ꯉꯝꯃꯩꯁꯦ ꯑꯗꯨꯝ ꯏꯌꯥꯝꯕꯁꯤꯡꯒ ꯊꯦꯡꯅꯕꯗꯒꯤ ꯑꯗꯨꯝ ꯉꯝꯃꯛꯄꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯀꯩꯅꯣꯒꯤꯗꯤ ꯌꯥꯝ ꯑꯣꯏꯖꯔꯛꯇꯦ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛꯄꯨꯗꯤ ꯑꯣꯏꯔꯛꯇꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯐꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯛꯇ ꯄꯣꯠ ꯂꯩꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯍꯣꯠꯅꯖꯧ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝꯗꯤ ꯀꯩꯅꯣꯗꯤ ꯊꯝꯃꯦꯕ ꯀꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦꯀꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯩ ꯗ꯭ꯔꯝ ꯊꯤꯟꯅꯤꯡꯉꯦ ꯑꯗꯨꯗꯨ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯌꯥꯝ ꯊꯤꯅ ꯆꯥꯈꯤꯕ ꯍꯥꯏꯗꯣꯏꯔꯥ ꯂꯩꯅ ꯑꯩꯈꯣꯏ ꯕꯥꯅ ꯗ꯭ꯔꯝ ꯂꯩꯕꯤꯕ ꯍꯥꯏꯁꯦ ꯇꯥꯏꯃꯤꯡꯁꯦ ꯑꯩ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯣꯏ ꯆꯠꯄꯗ ꯑꯗꯣ ꯑꯩ ꯂꯦꯐ ꯑꯥꯔꯝꯁꯦ ꯐꯖꯅ ꯇꯦꯛꯄꯁꯦ ꯌꯥꯝ ꯊꯤ ꯇꯦꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯦ ꯋꯥꯔꯤꯕ ꯉꯁꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯆꯦꯔꯞ ꯇꯧꯅꯕꯀꯣ ꯁꯨꯝ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯑꯗꯨꯗꯨ ꯍꯥꯏꯔ ꯑꯩ ꯗ꯭ꯔꯝ
ꯄꯥꯝꯃꯦ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯂꯩꯕꯤꯔꯦꯕꯀꯣ ꯅꯪ ꯄꯥꯝꯃꯤꯗꯣ ꯂꯧꯔꯣ ꯑꯗꯣ ꯏꯃꯥꯟꯅꯕ ꯇꯧꯔ ꯑꯗꯨꯝ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯑꯃꯅ ꯑꯩꯒꯤ ꯗꯣꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ 3ꯔꯛ ꯁꯝꯃꯦꯕ ꯀꯩ ꯗ꯭ꯔꯝꯗꯣ ꯂꯩꯔꯨꯔ ꯑꯩꯗꯤ ꯊꯤꯟꯅꯤꯡꯃꯟꯗꯅꯀꯣ ꯀꯩꯅꯣꯗ ꯌꯦꯛꯑꯦꯅ ꯑꯗꯨꯝ ꯊꯤꯟꯖꯜꯂꯕ ꯑꯩꯈꯣꯏ ꯕꯥꯗꯤ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥ ꯈꯪꯍꯟꯗꯕꯤꯗ 2ꯔꯛꯇꯤ ꯆꯠꯂꯦꯕ ꯁꯝꯕꯁꯦ 3ꯔꯛ ꯁꯨꯕꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯍꯟꯗꯛꯀ ꯂꯥꯛꯑꯗꯤ ꯃꯊꯪꯒ ꯑꯣꯟꯊꯣꯛꯑ ꯁꯝꯃꯅꯤ ꯈꯨꯠꯁꯦ ꯂꯩꯗꯅ ꯊꯥ ꯑꯃꯈꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯄꯥꯝꯃꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯇꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯐꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯆꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯇꯥꯏꯃꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯂꯩ ꯗ꯭ꯔꯝꯒꯤ ꯑꯣꯖꯥ ꯍꯥꯏꯁꯦ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯀꯣ ꯑꯗꯨ ꯐꯤꯅꯤꯛꯁꯀꯤ ꯀꯦꯅꯤꯚꯦꯜꯁꯀꯤ ꯑꯗꯨꯗꯨꯀꯣ ꯗ꯭ꯔꯃꯔꯁꯤꯡ ꯑꯩ ꯆꯠꯂꯦ ꯃꯣꯏꯁꯨ ꯂꯩꯗꯅ ꯃꯣꯏ ꯀ꯭ꯂꯥꯁ ꯇꯧꯗꯦ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯨꯃꯥꯏꯅ ꯂꯩ ꯏꯀ꯭ꯋꯤꯞꯃꯦꯟꯁꯨ ꯂꯩꯇꯕꯀꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯇꯝꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯍꯥꯏꯔꯗꯤ ꯉꯁꯤꯕꯨ ꯂꯥꯛꯏꯁꯦ ꯏꯁꯥꯒꯤ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯀꯤ ꯋꯥꯐꯝꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯂꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯀꯦꯁꯁꯦ ꯈꯔ ꯋꯤꯌꯔꯗꯦ ꯀ꯭ꯂꯥꯁ ꯑꯩꯅ 6ꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯃꯇꯝꯁꯦ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯊꯥꯕꯗ ꯑꯩꯈꯣꯏ ꯗꯥꯅ ꯑꯦꯀꯣꯁꯇꯤꯛ ꯒꯤꯇꯥꯔ ꯑꯃ ꯄꯨꯕꯤꯔꯛꯑꯦꯕ ꯑꯩꯒꯤ ꯃꯃꯥꯟꯅꯕꯗꯒꯤ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯅ ꯄꯤꯊꯣꯔꯛꯄ ꯑꯗꯣ ꯃꯦꯟ ꯄꯨꯔꯛꯏꯁꯤꯗ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯥ ꯄꯨꯊꯣꯔꯛꯄꯅꯦꯕ ꯌꯨꯝꯗ ꯁꯨꯝ ꯍꯣꯕꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯗꯩꯗ ꯑꯩꯁꯦ ꯄꯦꯁꯅꯦꯠꯂꯤ ꯈꯣꯡꯕ ꯍꯧꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯟꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯟꯅ ꯕꯦꯟ ꯌꯥꯎꯔꯛꯑꯦꯕ ꯑꯩ ꯆꯍꯤ 14 ꯑꯗꯨꯋꯥꯏꯗ ꯌꯥꯎꯔꯛꯑꯦ ꯑꯗ ꯏꯁꯩꯒ ꯁꯨꯝ ꯆꯠꯄ ꯍꯧꯔꯛꯄꯁꯦ ꯁꯤꯗꯗꯤ ꯆꯠꯂꯦ ꯀꯩꯅꯣ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ꯭ꯔꯤꯕ ꯑꯗꯨ ꯃꯇꯝꯗ ꯀ꯭ꯂꯥꯁ 8ꯀ ꯇꯝꯕ ꯁ꯭ꯋꯥꯏꯗꯩ ꯕꯦꯟ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯁꯩꯒꯨꯝꯕ ꯆꯠꯄꯁꯦ ꯁꯤꯗꯗꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯊꯤꯡꯈ꯭ꯔꯦ ꯑꯩꯁꯦ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯗꯩ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯥꯔꯠꯀꯤ ꯃꯔꯝꯗꯗꯤ ꯈꯪꯉꯒ ꯑꯗꯩ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯣꯏꯈꯤꯗꯕꯅ ꯑꯅꯝꯕꯅꯤꯅ 1%ꯅꯤ ꯑꯣꯏꯔꯤꯁꯤꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯔꯛꯄꯒꯤ ꯃꯥꯅ ꯁꯤ ꯆꯠꯍꯟꯅꯤꯡꯗꯕ ꯁꯤ ꯂꯥꯏꯟꯁꯤꯗ ꯑꯗ ꯑꯩꯒꯤꯅ ꯈꯔ ꯅꯝꯐꯨ ꯑꯅꯝ ꯀꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯇꯧꯔꯒ ꯃꯄꯥꯟꯗ ꯑꯩꯁꯦ ꯕꯣꯝꯕꯦꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯦ ꯑꯩꯒ ꯒꯧꯇꯝꯒꯁꯦ ꯀꯣꯂꯦꯖ ꯑꯝꯇ ꯇꯝꯃꯤꯟꯅꯔꯝꯃꯦ ꯃꯥ ꯑꯩ ꯖꯨꯅꯤꯌꯔꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯣꯂꯦꯖꯀꯁꯦ ꯀꯩꯅꯣꯁꯦ ꯇꯣꯛꯊꯣꯛꯑꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯇꯧꯁꯜꯂꯒ ꯀꯩꯅꯣꯗ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯣꯔꯗ ꯊꯕꯛ ꯇꯧꯔꯦꯅ ꯑꯗꯨꯒ ꯑꯗꯨꯗꯩ ꯄꯩꯁా ꯇꯨꯡꯁꯜꯂꯒ ꯕꯦꯁꯁꯦ ꯂꯩꯔꯒ ꯈꯣꯡꯉꯛꯑꯦꯕ ꯑꯗꯒꯤ 2003 2007 ꯑꯩ ꯌꯨꯝ ꯊꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯗ ꯑꯗꯨ ꯇꯧꯔꯒꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤꯁꯦ ꯈꯪꯕꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯇꯧꯒꯗꯧꯕ ꯀꯔꯤꯌꯔ ꯄ꯭ꯂꯥꯟ ꯑꯁꯦꯡꯕꯩꯗꯤ ꯌꯨꯝꯅꯗꯤ ꯑꯩꯁꯦ ꯑꯥꯔꯃꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯦ ꯇꯥꯏꯌꯣꯟꯅꯕꯁꯦ ꯑꯁꯦꯡꯕꯩꯁꯦ ꯑꯥꯔꯃꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯦꯕ ꯑꯗꯨ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅ ꯇꯧꯈꯤꯕꯗꯩ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯟꯕꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯦꯞꯇꯤ ꯇꯧꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯦꯛꯁꯦꯞꯇꯦꯟꯁꯇꯨꯗꯤ ꯐꯪꯉꯦ ꯂꯥꯁꯇꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯇꯧꯔꯔꯣꯏ ꯁꯤ ꯃꯤꯁꯦꯅ ꯈꯪꯕꯗꯒꯤꯕ ꯑꯗꯨꯝ ꯇꯧꯍꯜꯂꯛꯈ꯭ರೆ ꯑꯩꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯑꯣꯏꯌꯨ ꯍꯥꯏꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯟꯋꯥꯏ ꯃꯄꯥꯟ ꯂꯩꯒ ꯃꯣꯏ ꯈꯜꯂꯤꯁꯦ ꯑꯗꯨ ꯃꯥ ꯇꯧꯔꯦ ꯐꯔꯦ ꯀꯣꯂꯦꯖ ꯂꯣꯏ ꯊꯣꯛꯆꯔꯅꯤ ꯑꯗꯨ ꯅꯠꯇꯕꯅꯤ ꯇꯣꯛꯊꯣꯛꯑꯒ ꯑꯗꯨꯝ ꯑꯩꯒꯤ ꯇꯥꯅꯕ ꯊꯣꯛꯑ ꯇꯥꯜꯂ ꯒꯤꯇꯥꯔꯗꯤ ꯈꯣꯡꯅꯕꯅ ꯇꯧꯈꯤꯕꯗꯣ ꯑꯗꯩꯗꯤ ꯁꯤꯗ ꯑꯩ ꯀꯩꯁꯨ ꯊꯥꯏꯅ ꯃꯇꯝ ꯏꯁꯩꯒꯁꯦ ꯀꯩꯝ ꯄꯥꯝꯃꯛꯄ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯕꯦꯟ ꯑꯗꯩ ꯑꯇꯣꯞꯄ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯅꯕ ꯌꯥꯏ ꯃꯩꯇꯩꯔꯣꯝꯒꯤ ꯏꯁꯩꯕꯨ ꯈꯣꯡꯖꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯔꯒꯗꯤ ꯑꯗꯨ ꯁꯤ ꯒꯤꯇꯥꯔ ꯈꯣꯡꯕ ꯅꯠꯇꯅ ꯀꯩꯝꯕꯨ ꯍꯩꯅꯔꯣꯏꯁꯦ ꯈꯪꯕꯒꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦꯕꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯁꯦ ꯏꯃꯥ ꯏꯄꯥꯁꯦ ꯑꯗꯨꯝ ꯏꯁꯩꯒꯤ ꯂꯝꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯛꯇꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯐꯅ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯒꯤꯇꯔ ꯈꯣꯡꯉꯛꯄꯅꯤꯅ ꯒꯤꯇꯔꯒꯤ ꯍꯥꯏꯗꯤ ꯂꯩꯕ ꯈꯣꯠꯄꯩꯗꯤ ꯃꯥꯏ ꯑꯗꯨꯝ ꯈꯣꯡꯉꯦ ꯃꯥꯏ ꯑꯂꯩꯕꯗꯣ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯕꯦꯟ ꯑꯃ ꯇꯧꯔꯝꯃꯦꯕ 2009 ꯑꯗꯨꯋꯥꯏꯗꯣꯏꯅꯤꯀꯣ 9 ꯑꯗꯨꯋꯥꯏꯗ ꯑꯗꯨ ꯇꯧꯔꯝꯕꯗ ꯑꯗꯨꯝ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯁꯦ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤꯅꯀꯣ ꯌꯥꯝ ꯄ꯭ꯔꯣꯃꯤꯅꯦꯟ ꯒꯤꯇꯥꯔꯤꯁꯅꯦ ꯃꯣꯏ W ꯁꯥꯝꯁꯟ ꯑꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯅꯥꯎꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯤꯒꯤ ꯃꯤꯡꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯦ ꯕꯦꯕꯤ ꯍꯥꯏꯔꯒ ꯕꯦꯟ ꯃꯃꯤꯡꯗꯨ ꯕꯦꯟ ꯃꯃꯤꯡꯅ ꯔꯨꯕꯤꯀꯣꯟ ꯍꯥꯏꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯠ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯗꯅ ꯉꯥꯡꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯅꯤꯡꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯍꯥꯏꯔꯒꯗꯤ as soon as possible full length album ama kano tawba release tawba music video adugi makha tarakpa tawgadaba dudi mayam loin tawjarani ko priority de full length album jine hojik handaki early this year goje puthokena khalamane adu bu chinnaba adagi hojik phawda koida leiriba material singdo koida kitang satisfaction phangba watleba ana kitanga polish on tawraga hopefully in near future
tuna tholak po yasano ado hojiki akoi on the process ne hojik lai se ade sei khara de laire adu ba khoi da kitang yara brado adu gi poto phangdri ba yare na mayam pulap hainar podo adu oidri ba adu gi ne akhoi deadline jo si bau tawgadamni haibagi akhoi da pressure do adu ju pining da ba ko haibadi kitang organic oina lahaning ba process to adu gi haidi well polish tor matung da soidana di puthok piro khoi yu ta dai ngai jeri haiba tare ko adu ba khoi gi ngasi khoi viewers sing da amadi khoi gi ro pu pamja ba thawai ta na yingbiri ba khoi miyam da khoi gi ben gi mai kai dagi message am tang pibiram message haragadi see music city it's all about having fun it's all about discovering yourself and don't take it very seriously take it easy and have fun while doing it ade seriousness siga ego siga alter ja kadawne ba practice tor kan serious oi ba ego yaw da ba stage thola gan ego do puthor kadawne mina de ego yaw gnu na haibane ba ko stage de ego yaw da ba ya de ba kaino da yengi ba mayam du na akhoi da moi da gi khara ahen ba ma lei ni yengai ne ba kaino hin ba sidi natural factor ne ha jai se ana akhoi gi su adu gi confidence level do yaw dra ga di stage da ngam moi ba kem da to ba full spirit da na ego ar ga bet kaino na ta ba khoi gi ai sa da confidence yaw ja ba ta stage kara ma wo ja adu ne adu ga just have fun rock and roll is all about having fun I'm serious lo ni ai lai te da khoi thagat chari amuka han ko khoi on the bus ki member punama pu khoi chillaba matam kaya ama kai thok pi duna khoi ngasi khoina unabai tanja ma phangjaba ai wari watai sabai tanja am phangjaba gi damakta amuka hanasu member punama pu thagat chari aduga tungi future da khoi planning toriba bensi gi oina puthoke na khaliba khodimak mai pak po ibiu aduga atopa side ta business ki oiro family gi oiro any da khoi fil ma het da ko adum successful oiba haina khoina wish tok jari ko appreciate it we appreciate that and we appreciate kind of impact people suma opportunity ma khoi kitang ado impact na sumba ma puthoga ai di ben power label kan bu toro mayam puthopi na de rocky circle du dai nattaba tv gi viewers mayam da su hon bi se si yam aphaba kong thang ne na lojai khoi and we really appreciate for this thank you very much thagachari akhoi Manipur rockers pu yengbiri ba thoram asibu thawai ta na yengbiri ba mayam punamak pu ngasi gi oina di kaina ba thangni jari mathangi episode ta anoba ben amuk pudana lakjage khoi gi ben asidagi isai si taminaraga ngasi gi oina di punamak di kaina ba